अहानबदा हौजिक फावगी मरोइबा पाउसिंगदा तरामाथोय सुबा मणिपुर लेजिस्लेटिव असेंबली की सिटिंग तारा हुमदोय लेगदबा तरेत सुबा बजट मीफम ngasi अहोबदा गवर्नर ना वारोल फीखरे बोसेम न लौबा चाही असगी मेट्रिक परीक्षा सेंटर चामग कुंथ्रा मापनदा महिरोय लिसिंग कुंथ्रा टेट का चहुम कुलहुमदोयना सरुक यादुना हौखरे जिरिमुक पुलिस चेक पोस्ट मिटोप खंदोकपदा अचौबा थौदांग लौहौरी लेंगा के अहेन मिटयेंगसु ngaihori अमदी मोरे अमसुंग मफम कयादगी निसागे पोटलम सिंग फागत पलेप्ट्री ngasi su माइन मैरिस अमदगी लोपा क्रोर मरिरोंगी ब्राउन शुगर फागत क्रे खुरुमजरी टाइम्स ऑफ मणिपुर की नुंथल की पाउ मीटिंग ताबिरिब सिंगबु बिद्यापति म्यांग लंबमना ताराम ओक्चरी हौजिक पाउ संदोकना पिजरी तारामाथोय सुबा मणिपुर लेजिस्लेटिव असेंबली की सिटिंग तारा हुमदोय लेगदबा तरेत सुबा बजट मीफम ngasi हौखरे ngasi मीफम हौबा निमित्ता गवर्नर डॉक्टर नजमा हेप्टुलाना महाकी ओइबा वारोल हाउस दा थमखिबगा लोइनना नुंथिल पुंग अमा फावबा मीफम यैथोकलबा मतुंग अमुक हना मीफम सटखी सेशन अदुदा महाकी ओइबा वारोल पिरदुना नजमा हेप्टुलाना स्टेट असिदा पाइखतलिबा तोंगान तोंगान मरु ओइबा अमदी अचौबा प्रोजेक्ट सिंगदा चंगदबा सेनफम हेंगतहनबा अमदी मतम चाना लोइसिनबा ngамदबा असि लेंगाकना हक्सिन लौई मपुंग फाना थबक पाइखतपा ngамननबा स्टेट लेवल कमिटी अमा सेमले अमदी इन्वेस्टमेंट फेलिसिटेशन सेंटर अमसु लिंखतले हाइखी बोर्ड ऑफ सेकेंडरी एजुकेशन मणिपुर ने लौबा सही असि ओइबा हाई स्कूल लिविंग सर्टिफिकेट एग्जामिनेशन ngasi तोंगान तोंगान सेंटर चामग कुंथ्रा मापनदा महिरोय लिसिंग कुंथ्रा तरेत का चहुम कुलहुमदोइना सरुक यादुना परीक्षा पांगथोकपा हौखरे रिपोर्ट अमा फंगबिगनी लेपकोदोरिबा सांगिंग परीक्षा अमा ओरिबा बोर्ड ऑफ सेकेंडरी एजुकेशन मणिपुर लौबा हाई स्कूल लिविंग सर्टिफिकेट एग्जामिनेशन लिसिंग अनि सुबना तरागा मापल ngasi हौखरे तोंगान तोंगान सेंटर चाम कुंथ्रा मापलदा अपुन महिरोय लिसिंग कुंथ्रा तरे चहुम कुलहुमदोइना सरुक यादुना पांगथोकलिबा सांगिंग परीक्षा असिदा नुपा कैंडिडेट लिसिंग 53 चामरी यांखैगि निथोय अमसुंग नुपी कैंडिडेट लिसिंग 53 चनिपान हुमद्रागा माथोयना सरुक यारे परीक्षा असि मपुंग फाना अमसुंग इंग तपना पांगथोकपा यानबगिदमक बोर्ड ऑफ सेकेंडरी एजुकेशन मणिपुर की माइकैदगी सुपरवाइजिंग ऑफिसर सिंग ऑफिसर इन चार्ज ऑफ सेंटर असिस्टेंट ओसी सिंग सुपरवाइजर इन्विजिलेटर सिंग अमसुंग इन्विजिलेटर सिंग की ओइबा फ्लाइंग स्क्वाड सिंग थमले बोर्ड लोखलक सेक्शन थौरांगी सरुक अमा ओइना एग्जाम थाइबा महिरोय सिंगदा अयत अपन पिदनबा सेंटर सिंग की अकोइबदा सीआरपीसी 113 की मखादा अथिंगबसु थमले निंगसिंग याबदे ममांग सहिदा बोर्ड ऑफ सेकेंडरी एजुकेशन मणिपुरना लौदुना पांगथोकिबा हाई स्कूल लिविंग सर्टिफिकेट एग्जामिनेशन लिसिंग अनि सुबना तरागा निपानदा अपुनबा महिरोय मसिंग लिसिंग कुंथ्रा तरेत सुबना हुमफुमरी खक परीक्षा थाखिबने अमरोमदा बोर्ड ऑफ सेकेंडरी एजुकेशन मणिपुर लौबा हाई स्कूल लिविंग सर्टिफिकेट एग्जामिनेशन हौखिबा अमसुंग ngaraangdi काउंसिल ऑफ हायर सेकेंडरी एजुकेशन मणिपुर लौबा क्लास 12 की परीक्षा हौखिबना तोंगान तोंगान सेंटर सिंगदा परीक्षा थागदबा महिरोय सिंगबो इमुंग मनुंग मामा आपा अमसुंग मचिन मनाव सिंगना परीक्षा सेंटर तमना थिलकनबा होनाबदा लंबीदा तोंगान तोंगानबा ट्रैफिक जाम की थौदोक कया थोखि मणिपुर पुलिस अमसुंग ट्रैफिक पुलिस के माइकैदगिसु मियामी लंबी चथोक चसिनदा खुदोंग चाबा थोक्तनबा तोंगान तोंगान सेक्शन थौरांग कया लखतखि अमसुंग लंबीदा लाक्लिबा मियाम सिंगी चथोक चसिनदा मतेंग पांगखि मिटोप चंगलकपा थिंगदबा जिरीबाम के जिरीमुक्ता हांगलिबा पुलिस चेकपोस्ट लेगांगना अहेनबा मियेंग चंगलबदी मिटोप सिंगना लमदम असिदा चंगलकपदा अचौबा पल अमा ओहेनबा ngamlagani हिरम स्टडी रिपोर्ट अमा इसिंग इचाउगुमना नोंगमगी मसिंग हेंगतलकलिबा मिटोप मियानचा सिंगना लमदम असिगी येलौमी सिंगबु पुमयो जोसिनखिगद्रा हाइबगी मिपाइब लैरबा लमदम असिगी येलौमी सिंगी खोलाउ तारगा थेंगलबसु थेंगना लैंगाक असिना मिटोप चंगलकपा थिंगनबा लखलकपा थौरांगी सरुक अमु ओइना जिरीबामगी जिरीमुक्ता हांगलिबा पुलिस चेक पोस्ट की पर्सनल सिंगना मथौदा पुगिंग चंगलबसु अवातपगी अवातप ngakta ngaibana अहेनबा थौना अमदी पांगन पुथोक्तुना मथौ पांगथोकपा ngamdana लेहौरी चेक पोस्ट असिदा लैरिबा पुलिस पर्सनल सिंगना इसिंग लंबीदा आसामदगी चंगलकपा मियोइसिंग चेक तौबगी थबक अहिंग नुंथिल नाइदना चथरी आइन काइना अमदी मसागी डॉक्यूमेंट याउदना चंगलकपा मियोइसिंग हलनखिदुना मिटोप चंगलकपदगी चाउना अथिंगबा पीरी चेक पोस्ट असि हौखिबा चही 2013 की अक्टोबर 13 दा जिरीबाम डिस्ट्रिक्ट की एसपी की मखादा हांगखिबनी ILP की इहो मरक्ता लैंगांग लखलकपा चेक्सिन थौरांगी सरुक अमा ओइना चेक पोस्ट असिना फॉरेस्ट डिपार्टमेंट गा खुसमनदुना आइन काइना उमंगी पोथोक्सिंग पुथोकपना चिंगबा कयादसु येंगसिनदुना लमदम असिगी रेवेन्यू लाखनबा होटनबदसु चाउना मतेंग ओइरी चेक पोस्ट असिदा लैरिबा पर्सनल सिंगना बराक तुरेल गी इमाई नेमथखिबना हौजिक्ति
khongna petrol tawduna akanba section thorang lokhat hauri ayuki pung 6 tagi 10 fawba aduga nungthilna pung 2 dagi numidang wairam pung 3 fawba petrolling chatuna ain kaina mitop changlakpa thingnaba lepa laitana hotnari masigi sumathakta jiriwamgi tongan tongan mafamda checkpost manga amasu hangduna mitop changlakpadagi ngakthoknaba hotnari masimangna jiriwam lomdagi mitop changsilakani haibagi chingyaningai oidraver khali adum oinamak modernization gi awonba lakpana lairiba jirmuk checkpost asigi matamga chanaba infrastructure amadi equipment matik chana lehanbagi tangai fadaba kaya amadi adumak lehogdaba natte masida lengang ahen mamiding changbirabadi hena khudong chaba oigani cameraman moyang bu chinglei ga loinana paudam jariba premanand mangsatabam Times of Manipur jiribam ngasi ayuk pung 6:30 taba matamda nifuhumdoi suba air more police ke nupi police yauba apun bakangbu amana more ward number 3 sunrise ground manaktagi Myanmaris macha ama brown sugar kg amaga gram chanipan ga tara teret ka konana fareba miyoi adu namphalong ward number 12 dagi thamnen line haukip allies nailem chahi kunthra manga apokpa ngam sai hapkip kawi mangwandagi fagat laba brown sugar adu malemgi kaithel da lupa crore ohom ga lakh humphum doi romgi maman oigani hairi Join SSA amadi Ramsagi Thesis Association na tongan madabi sing tanduna tha sigi mari dagi thabak lepagi khongjang sangsin bagaloinana Education Minister TS Radhyasyamga unadono wadi sanakre wari sanaba adu da maikai animakta yanaba purakpa ngamkhidre oja singna ngasisu makata na khongjang sangsilli ngasisu khoyathong da laiba ZEO Zone 1 gi office complex da SSA amadi Ramsagi oja singna wakat mifam sathaki adugi FEB to di hojimak khoina hoji akhogi keno executive members sing yoroktribani na adumakti khoina phongdopa yadri adubo khoina ngarang se khoina education minister yamna akhoi official singi education SK department digi ko akhoi se unaba changwe adubo moi education minister amasung official singi site gi government site gi akhoi se kahani agreement tawgani haba agreement chapchaba ma assurance ma phangdabagi tamakta ngasi se akhoi se hando ani hana leiramba khongjang ne akhoi se education se khunga si de phamaroi isa sa gi duty hojiksu maru oina hojik 10 12 ko 11 thari ba se akhoi SSA RMSC gi amta yaujadre yaudaba maram se akhoi yam nungai jade as a teacher akhoi se akhoi duties yamna responsible oina akhoi se lojariba ozanga tani ko aduna akhoi se Ozi akhoi yaudaba se yam nungaite adigi angang sing du akhoi wish yam piningi phones yam tori akhoi wish yam pijaningi ko chatlaga akhoi yaujaningi adubo akhoi gi khongjang se changchalu banina akhoi se hoji handokpagi phibam se yadabagi maram oiduna akhoi hoji se education se chathari bini satra sing du we give all our wishes ko our heartfelt wishes makhata ba pau pizadringai da break macha matang lozari Bray oil, agarwood amadi, tang phangma machal kayana semba adugumlaba iramdam asida puthokchaba Rehal perfume, Aryan store, Dove, Licosto, Jason amadi Ningthouzam enterprises ta phangbiragani aikhogi head office Hatami Nuthong near Symmetry Road Panthoibi embroidery da hauzik miyamna yamna pamna riba top blouse fanek sengau porloi amadi kangkhal na chingba luhongbada changba khudingmak amadi nupi oibi singi akemogi potlam khudingmak ahongba mamalda fangbiragani loinana order su luxury lengsin bira ngasimak panthoibi embroidery sagolban khamnam bazar opposite Oriental College Imphal contact number 7005402267 Furniture industry da chahi tara manga hen experience leiraba Mobile Furniture ngasi Manipur da chahi mari mapung fana retail stores ani na miyam gi seva pijari miyam service vertical sing asigi khudong chaw lobi ngasi lengchin biroksi Mobile Furniture Cooperative near Imphal College The Great Wedding Sale by Mobile Furniture
Break ki matong na pau makata na pizari. Directorate of Research Central Agriculture University Imphal na All India Coordinated Research Project on Post Harvest Engineering and Technology ki matang da nomagi oiba technology and machinery demonstration mela ngasi University asigi Department of Agricultural Engineering da pangthokre thoram aduda kaugi Vice Chancellor Professor M Premjit University asigi Director of Research Professor CA Srinivas Murthy amadi Dean Professor Y Zakendrana athoiba lengbi rakpasing oina saruk yaki thoram aduda saruk yaki ba Professor M Premjit na ngasigi training asida yauriba singna ngasi fangliba wakhal losing asi thabak to onthok trabadi madugi kanaba leiroi thabak phangdriba naha singna lawu singuda hainabi thamduna pothok marang kaina puthokna ba hotna si haiki ihana bada isana isabu thabak pira matung daida isa sina mo atopada thabak piba ngasagi job seeker gi mohta job creator job provider onthokpa natana aikoi karisu upai leite masi onthokna bagi damakta aikoina sanction gadariba revolution ti kesu natti ngasagi aikoi motivating haidi adun banaha unemployed youth motivate towa aduga attract towa in agriculture motivating and attracting youth in agriculture hai maya traditional agriculture da koi attract towa lugani maram the traditional agriculture sidai da ngamo chumna phaudang thaba hangam da maru thaba hawai thaba sidai da adu ge amna koi na attract to we are ai youth pu unemployed youth pu attract to ge haragadi ngasi sida tawri ba ngasai gi sida moina akoi gi sigi akoi college de tawri ba engineering post harvest technology de tawri ba sidai da koi attract to we ani post harvest technology and the value addition sida koi attract to we ani Thoram aduga mari lainana tongan tongan ba lau pathap ka mari laina ba anauba makhal gi khuchu kulai sing su utki Imphal West District Police na lakholakpa section thorangi saruk ama oina ngasisu Imphal West District Police ki additional SP Ops TS Krishna Tombi ki mityang makhada Imphal West Commando Bazar unit na City Police Station gi manung chanba Major Khul MJ Avenue amadi Kalibari area da ngasi ayuk pak sanati bo humbagi thabak sathakre ayuk pung 3 ka minute yang khai manga dagi hauduna pung 9 makhai fauba chathakhiba operation adu da punne miyoi sahum ga 3 rom masa masa gi saktakche puthok handuna masak khangdokpagi thabak chathakhi Maduda masagi saktak se yaudaba jingnaba miyoi taramari makhatana wahang pahung sathanabagi damak City Police ta sinakhi Assam Rifles ki Kangbuna Nagaland gi Mon Town dagi NSN ke gi lanmi ama khutlai ga konana fare pharaba miyoi adugi maming na Peter Konyak sahi kuntraga mari apokpa Nalem Konyak kawi Mon Town dagi ni mangon dagi kunithoi gi pistol ama kapayari ba maru ani fagat le hairi Bharat ke Prime Minister Narendra Modi, President Ramnath Kovind, Union Home Minister Rajnath Singh amadi Union Minister for State and Home Affairs Kiran Rijiju na ngasi Arunachal Pradesh amadi Mizoram ge statehood dega mari lainana yaifa mangol pirakre Narendra Modi na mahaki Twitter gi page da Arunachal Pradesh amadi Mizoram ge nat amadi miyambu Thagat laduna numit asiga mari lainana lamdam asigi miyam da yaifa mangol piki awang nongpok lamdam singgi Chief Minister Mingoina Pallabada and Biren nephew Rio Pema Khandu amadi Biplab Kumar Dev na numit asiga mari lainana yaifa mangol pirakli hairi amuka hanna break amatanga lawzari Lamjingba Group na Manipur da lairiba Assembly Constituency humphudagi mathauda pukning changba Public Relationship Executive Post ki miyoi amamam lawjagadori mahigi thak yamdrabada graduation oigedabani akupa marol gidama contact tobirau @131944063 amukasu @131944063 aikhoigi address Lamjingba Group Rims Road Imphal phone number @131944063 Musicians, singers, dancers, rappers, actors, comedians, any talent. The stage is waiting for you to showcase your hidden talent all over India through Mega Talent Show on Lamjingba Times of Manipur private satellite television channel, which is available at Tata Sky. Prizes: winner ₹1 lakh, first runners-up ₹80,000, second runners-up ₹50,000, 7 consolation prizes.
Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and a college near you. Call 940-299-1938. Manipur ki ahanba 24/7 cab service oriba lamjingba cab service na miyam gi seba da leizari. Apamba service khanbiu. Economy rate ₹15 per kilometer. Standard rate ₹25 per kilometer. Luxury rate ₹55 per kilometer. Manipur gi district singi maruaina Mau, Senapati, Ukhrul, Manipur gi mapal gi lamsing loinana luhongba madi atai thodok singi damakta akhanaba discount pizari. Hena kupamarol gi dama contact tobirau 1800 1027 959 amadi 8794613154. Ekhoi gi website www.lamzingbacap.com. Break ki matungna taram nokchari amadi pau makhata na pizari ngarang Bengaluru ge yalhan kada laiba Airways the Indian Air Force ki aerobatic team Surya Kiran gi aircraft ani crash tawbada pilot ama sikraba matungda Aero India so lisingani taramapan ngasi Defense Minister Nirmala Sitaraman na hodokre mahagna laibak asagi mapam charaba jaga ani asida invest tawnaba global defense aerospace campaign singi makok thongbo official amasung policy makers sing kauki Bengaluru da chahi khudingi pangthokba nimit mangani chathagadaba thoram aduda tongan balaibak tagi lakpa delegates exhibitors corporates government planner amasung military brass kaya yauri Karnataka ke chief minister Haisti Kumar Swami na Bengaluru asi India ge aerospace amasung defense ki design research amasung production hub ni haina phongdokhi Pulwama terror attack tawkraba chayol ama pharaba matung ngarang Jammu amasung Kashmir gi Baramulla district ki Gantamulla da pangthokiba army gi ahangba pham chamaga taramathoi khanbagi rally adu yamlaba Kashmir naha lising henbana saruk yakhi recruitment rally adu naha lising ani ga chawnga romna saruk yakhi recruitment rally yawba lakhiba Tari Aziz koba naha amana Kashmir da leiba naha singna makhoi gi tungi punsi mahingi damak army oiduna masagi masak takpaga loinana lebak asigi seba tawgani haiki Numit mangani gi mamang da Jammu amasung Kashmir gi Pulwama da chathakhiba attack adugi tungda Meghalaya gi governor Tathagata Roy na Kashmir singbu boycott tawgadabani haina miyam da appeal tawrubadagi inau noba wathok ama lakhankhre BJP luchingba amasung right wing Hindu da chena thajaba Roy na mahaki Twitter handle the high Kashmir da chatkanu lakadori ba chahi ani asida Amarnath chatpagi wakhal thadoku Ningtham tha matamda lakpa Kashmir lalonba singdagi potchai amata laiganu Kashmir gi oiba hiram khudingmak boycott tawgadabani adumoinamak roinadi mahaki wafam asi thabaktagi potharaba army colonel amana phongdoko wafam ama tung inba khaktani haiki panbayabadi attack adugi matungda laibaki tongan ba mafam kaya da mahiroi amasung karbar wala sing yauna Kashmir kaya target tawbaga loinana university singda mahima sing tamba Kashmir mahiroi kaya ama tanthokre haibagi pau kaya lairibani amaromda Jammu amasung Kashmir gi hanigi chief minister Omar Abdullana constitutional head ama oiriba Tathagata Roy na asigumloba luchingba amana asigumba wafam asi phongdorakpasi yaningde hairaduna yamna kanna ninda tawkhre hairi National Center for Seismology gi matung ina ngasi ayuk Uttar Pradesh ki Bhagapata da magnitude mari yauna yuhar hakre hairi yuhar adu ayuk pung 3:8 da haki amadi madugi epicenter na North Delhi gi Bhagapata oiki Delhi yauna thangnaba mafam singdasu yuhar haki lanthum amadi mangba amadi amangata gi misi minagi paudi leite haina madana makhata na hairi
Mamang haptada Jammu amdi Kashmir gi Pulwama da khutlai paiba lal hoba kanglub Jasi Muhammad na chatharakiba terror attack aduda Indian paramilitary nifu sikhiba thodok aduda yamna sathiba phibam amani haina United States ki President Donald Trump na phongdokre amaromda Thodok aduga mari lainana State Department ki Deputy Spokesperson oiriba Robert Palaidinasu India gi damakta lepli amadi Pakistan laingang na attack aduda January be mioi singbu matik chaba dandi pigadabani haikre terror attack adugi matung haujik India amadi Pakistan gi marakta unkhatna ba hengalakpaga loinana masida Donald Trump na kha esa gi yumlon na balaibak anigi mari asi hena phagatlabadi yamna phagani haina su phongdokhi ngasi phone ki ba pauche sinda kari kari maroi ba pau yauri bagi haibadu amaktang punna khangminasi Sangai Express Police Constable ki passing out parade Chief Minister Force ka politics ka samnaroi davani NPP na seat animakta mirep thadok kadauri MP seat anigi mioi tarataruk na Congress ki ticket tanari lising ani kunitoi faubda yumthong kuding da toti ising Veterinary Department ki mingda yamlo semfam khongat khre pogna firm Lok Sabha Mikal lising ani taramapal Congress ticket ki damak inner da mapal outer da tare na form thajilagle Smriti Irani na video conference oina irresponsible silk milgi urep uyung tamkhre center na warep ama lawdringai da miyam gi apam pam da tafam thoi Sharmila Mahiro lising kuntra tare ka chahung kulum doina saruk yaduna ngasi dagi haugadawriba metric parikha da kanagumba amatana apanba pidana ba boss semna appeal tawrokle Naharol gi thogdang Training loiraba police personnel lising aniga chamriga humra mathoigi passing out parade pangthokre miyamna police ubada makhoibu ngakpi senbigani haibagi wakalol phawhannaba honabiu Chief Minister Democratic leader sing miyamgi pawkholoini controller natte Sharmila Veterinary Department ta thabak hapigani haiduna sel khongat pasing serak phanghallagani Director Uyalan Pau Congress Party ki manifesto da local issue sing yahunanaba state unit sing da hangkre Inner the Mui Mapal, outer Tari and a Congress ticket tannery. Police Constable listing a nigga Chamri Humdrama Thoigi, passing out parade Pangthokre. Security Force Kitabak Thoramda, politics Kichil, Changhaloy Devani, Chief Minister. Lengaki license by the Lanai Oina, Jalaiba, Wed Bracing Tingle, Minister. Official Amagi Pangadaba, Laktara Hundo Henbagi Senfam, BSN la Tinguna Tamlakbagi, other High Court Chanahan Kidre. Sana Laibag, Security Forcing Gitabak Thoramda, politics Changloy Devani, Chief Minister. Sitting Tarahundo Legadaba, budget session Nasidagi Hauragani. Matang Senba Chahigi budget, Nasi Putok Lagani. Boy Madomza Hatpagi, Maral Leire, Court. ETL Express. Mahiroi lising kuntra treka chahung kulum doina saruk yaduna metric exam ngasiragi hauragani evaluation center pumnamakta CCTV camera khingani control room hangdokle police constable singi passing out parade pangthokre uniform service ta rajniti gi ithil changhandraba matamda saukhat purakani Chief Minister assembly mifam ngamari leinana CLP gi mifam pangthokre Masaki advisor B1 police na Imphal da purakre court na bell pikre Iraiba Mahiroi lising kuntra treka chahung kulum doina saruk yaduna ngasidagi boss sem na loba class 10 gi parikha chatharagani Security Force na politics tagi thap da laigadabani laiga ki mai kai dagi su kaidawmungda victimize tawroi Congress ki ticket mioi tarataruk na tanari Aroi bada maroi ba pau amuk hana pizari Taramathoi suba Manipur Legislative Assembly gi sitting tara humdoi legadaba taret suba budget mifam ngasi ahubada governor na warol pikre Vosem na lawba chahi asigi metric parikha center chama ko kuntrama panda mahiroi lising kuntra tret ka chahum kulhumdoi na saruk yaduna haukre Jirimuk police checkpost ta mitop khandok pada achauba thaudang lohori lenga ke ahenba mityeng su ngai hori Amadi more amasung mafam kayadagi nisagi potlam sing phagat paleptri ngasisu Myanmaris amadagi lupa crore mari rongi brown sugar phagat kre Howzaki di Times of Manipur ne pizaba nungthil gi paw matang asada loisinjare mityeng tabiri ba punampo amuhana khurumjari